Hello mayam kana kana online le bakhangde live se di YouTube se bakui rabanina kano tawre chahi mu parabanina kamai kamai ni use tawge du khangde kaware kana kana bu live janga changna ro kui rabanina account si su active laitraba khangde mi ga su yude you ude active me ka se views latre थबक से बिजी लेना कहीं तब गमद्रब अकाउंट से एक्टिव तब गमद्रे हंदक यूस तौरीमी सिसु क्या कुछ तब गमदी गमद्रे दो मनपुर की चिनाव सिंजावरदी सुम वारी सानसी थोपिरो काय काय जेंबीरीबदुसु हाइबिरो अदी ममांग यूट्यूब पाइबा मतमदुगसु हाना चहीमुक ममांगदैना तौरमी हाइदो अदु पाइबा मतमदुगसु लाइक कसिदि अमाबाव चंगुदेबा हंदक अहानबा चंगिसिनी अदुना कदाइदा करी लेरिबा ज्ञानम फजना हाइबा के खंगमद्रे सी के माइसिना इलंगा लंगी Asking kariginone welcome to live chat remember to guard your privacy and okay comments makada udo na chumna lakto nadra khangma ngamdre comments su kaida siga like Instagram da na ala normal video thangat pa tawna makada cha leira khangdre views yang na bazaar already comment tawro yeng de do khang aidi paidabina aidi keno khangma ngamdre noi kana nan jingira jingdrira ahan bajang na gyanam ta deba YouTube live se okay kai mathen charage roji thoksom chadrida hajik ngalli kano tariat pau tadri hajik sikte kai dai na watli angdi charabo kadai degi oibirabano rojit thongsom okay thokjom tay kana jengiba chango mayam comment tawbirao kari sinada 0.1 like na o chare sinamdagi okay sinam haise kanora sinam manipur daro akhoi sumdadi sinam sidi tade manipur gi oramba dai ko ini okay
ꯃꯅꯤꯄꯨꯔꯗꯒꯤ ꯑꯣ ꯅꯨꯡꯉꯥꯏꯔꯤꯕꯣ ꯁꯣꯝꯒꯤ ꯀꯩꯅꯣꯁꯦ ꯈꯤꯇꯪ ꯏꯔꯥꯡꯁꯦ ꯈꯤꯇꯪꯗꯤ ꯏꯪꯊꯔꯕꯣ ꯍꯟꯗꯛ ꯂꯥꯛꯀꯦ ꯇꯧꯕ ꯁꯨꯝ ꯂꯥꯛꯄ ꯉꯝꯗ꯭ꯔꯦ ꯏꯔꯥꯡꯁꯦ ꯈꯤꯇꯪ ꯅꯦꯝꯊꯔꯗꯤ ꯑꯗꯨꯝ ꯂꯥꯛꯄ ꯌꯥꯕ ꯑꯩꯈꯣꯏꯗꯤ ꯑꯃꯨꯛ ꯐꯥꯎꯁꯨ ꯂꯥꯛꯇ꯭ꯔꯤꯕꯅꯤꯅ ꯂꯥꯛꯑꯒ ꯆꯠꯐꯝꯗꯁꯨ ꯃꯐꯝ ꯑꯝꯇ ꯈꯪꯉꯣꯏ ꯑꯗꯨꯅꯤ ꯍꯥꯟꯅꯒꯤ ꯑꯗꯨꯃꯥꯏꯅ ꯂꯩꯔꯝꯃꯗꯤ ꯑꯗꯨꯝ ꯅꯣ ꯆꯤꯟꯇꯥꯗ ꯀꯣꯏꯒꯗꯕ ꯑꯗꯨ ꯈꯪꯗ꯭ꯔꯦꯗ ꯌꯥꯝꯅ ꯂꯥꯛꯇꯤ ꯂꯥꯛꯅꯤꯡꯕꯅꯤ ꯀꯣꯏꯅꯤꯡꯕꯅꯤ ꯃꯅꯤꯄꯨꯔꯁꯦ ꯀꯥꯏ ꯕꯦꯛ ꯑꯃꯨꯛ ꯆꯠꯈ꯭ꯔ ꯃꯥꯜꯂꯦ ꯑꯗꯣ ꯁꯣꯝꯗꯤ ꯀꯥꯏꯗꯒꯤꯅꯣ ꯅꯨꯡꯉꯥꯏꯔꯤ ꯏꯔꯥꯡ ꯇꯧꯔꯤ ꯑꯣꯀꯦ ꯑꯩꯗꯤ ꯀꯁꯥꯔꯗꯒꯤꯅꯤ ꯑꯗꯨꯅꯤ ꯏꯔꯥꯡꯁꯦ ꯖꯥꯡꯅ ꯂꯣꯏꯁꯤꯟꯈ꯭ꯔꯗꯤ ꯐꯕ ꯀꯩꯁꯨꯝ ꯀꯩꯅꯣ ꯇꯧꯕ ꯑꯝꯇ ꯂꯩ ꯀꯣꯏꯅꯤꯡꯕꯁꯨꯅꯦ ꯃꯊꯣꯡ ꯑꯝꯇ ꯅꯥꯏꯗ꯭ꯔꯦ ꯍꯥꯟꯅꯗꯤ ꯑꯗꯨꯝ ꯑꯩꯈꯣꯏ ꯀꯣꯏꯅꯤꯡꯉꯁꯨ ꯑꯗꯨꯝ ꯐꯠ ꯂꯥꯎꯅ ꯒꯥꯔꯤꯗ ꯂꯥꯛꯄ ꯌꯥꯏ ꯍꯧꯖꯤꯛꯅ ꯒꯥꯔꯤꯁꯨ ꯃꯈꯥꯗ ꯊꯥꯗ꯭ꯔꯦꯅ ꯇꯥꯏ ꯑꯗꯣ ꯆꯠꯊꯣꯛ ꯆꯠꯁꯤꯟꯁꯨ ꯐ꯭ꯂꯥꯏꯠꯇ ꯇꯧꯅ ꯃꯥꯟꯅꯦ ꯑꯗꯨꯅꯦ ꯃꯌꯥꯝ ꯆꯥꯡꯅ ꯀꯣꯃꯦꯟ ꯇꯧꯕꯤꯔꯛꯑꯣ ꯋꯥꯔꯤ ꯁꯥꯟꯅꯁꯦ ꯉꯥꯏꯍꯥꯛ ꯂꯩꯔꯒꯗꯤ ꯑꯩꯁꯨ ꯊꯕꯛ ꯂꯩ ꯑꯗꯨꯅ ꯊꯣꯛꯄ ꯌꯥꯔꯦ ꯑꯗꯨꯅ ꯉꯥꯏꯍꯥꯛ ꯐ꯭ꯔꯤ ꯑꯣꯏꯔꯤꯉꯩꯁꯤꯗ ꯉꯥꯏꯍꯥꯛ ꯀꯅꯥ ꯌꯦꯡꯉꯤꯕ ꯚ꯭ꯌꯨꯁꯁꯤꯒ ꯀꯥꯔꯤ ꯃꯥꯜꯂꯤꯅꯤ ꯑꯣ ꯀꯅꯥ ꯌꯦꯡꯉꯤꯕ ꯀꯣꯃꯦꯟ ꯇꯧꯕꯤꯔꯛꯑꯣ ꯑꯣꯀꯦ ꯆꯥꯔꯕꯣ ꯏꯕꯨꯡ ꯃꯣꯃꯣ ꯀꯩꯁꯥ ꯆꯥꯗ꯭ꯔꯤꯗ ꯋꯥꯠꯂꯤ ꯍꯧꯖꯤꯛ ꯌꯥꯝ ꯉꯜꯂꯤꯅ ꯄꯨꯡ 7ꯇ ꯇꯥꯔꯤ ꯍꯣꯔꯦꯟ 9:30 ꯃꯥꯄꯜ ꯑꯗꯨꯋꯥꯏꯗꯨꯒꯗꯤ ꯑꯗꯨꯝ ꯆꯥꯔꯅꯤ ꯃꯣꯃꯣ ꯀꯩꯁꯥꯝ ꯀꯔꯤ ꯀꯟꯁꯝ ꯍꯥꯏꯃꯅꯦ ꯃꯣꯃꯣ ꯀꯟꯁꯝ ꯀꯥꯏꯗꯒꯤ ꯑꯣꯏꯕꯤꯔꯕꯅꯣ ꯃꯥꯏꯁꯤꯅ ꯀꯩꯅꯣ ꯂꯥꯏꯞꯁꯤꯒ ꯏꯂꯪ ꯇ꯭ꯔꯤꯛꯀ ꯂꯪꯅ ꯀꯩꯗꯧꯔꯤꯅꯣ ꯈꯪꯗ꯭ꯔꯦꯅꯦ ꯀꯟꯁꯝ ꯂꯣꯏꯄꯥꯛ ꯃꯔꯤꯡ ꯚꯤꯂꯦꯖ ꯑꯣꯀꯦ ꯑꯣ ꯃꯅꯤꯄꯨꯔꯒꯤꯅꯤꯅꯦ ꯁꯣꯝꯁꯨ ꯃꯣꯃꯣꯁꯨ ꯂꯣꯏꯄꯥꯛ ꯃꯔꯤꯡ ꯂꯣꯏꯄꯥꯛ ꯃꯔꯤꯡ ꯚꯤꯂꯦꯖ ꯃꯣꯃꯣꯗꯤ ꯆꯥꯕꯤꯔꯕꯣ ꯆꯥꯛ
ꯕ꯭ꯔꯥꯗꯔꯗꯤ ꯀꯩ ꯂꯝꯗꯒꯤꯅꯣ? ꯑꯣꯀꯦ, ꯑꯩꯗꯤ ꯀꯁꯥꯔꯗꯒꯤꯅꯤ, ꯃꯅꯤꯄꯨꯔꯒꯤꯗ ꯑꯗꯨꯝ ꯑꯣꯀꯦ꯫ ꯁꯤꯅ ꯑꯃꯨꯛ ꯀꯅꯥꯅ ꯊꯥꯔꯛꯏꯅꯣ? ꯇꯟꯖꯥꯁꯤꯒ ꯑꯃꯨꯛ ꯃꯦꯁꯦꯖꯁꯤꯅ ꯑꯃꯨꯛ ꯑꯩꯗꯤ ꯀꯁꯥꯔꯗꯒꯤꯅꯤ ꯃꯣꯃꯣ꯫ ꯑꯣ ꯑꯣ, ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯁꯦ ꯃꯅꯤꯄꯨꯔꯁꯤꯡꯁꯦ ꯑꯩꯈꯣꯏꯒꯤ ꯉꯟꯅ ꯑꯅꯝꯕ ꯆꯥꯛ ꯆꯥꯅꯒꯨꯝ ꯇꯧꯕꯅꯤ꯫ ꯑꯩꯈꯣꯏꯒꯤ ꯏꯆꯦ ꯑꯃꯁꯨ ꯑꯩꯈꯣꯏꯒꯤ ꯑꯗꯨꯝ ꯔꯤꯂꯦꯇꯤꯞꯀꯤꯅꯦ, ꯏꯆꯦ ꯑꯃꯁꯨ ꯂꯩꯌꯦꯕ, ꯃꯣꯏ ꯑꯗꯨꯝ ꯄꯨꯡ ꯃꯉꯥ ꯇꯔꯨꯛ ꯃꯉꯥꯒ ꯑꯗꯨꯝ ꯇꯥꯔꯗꯤ ꯃꯣꯏ ꯆꯥꯛ ꯆꯥ ꯌꯥꯏꯑꯕ꯫ ꯑꯗꯨꯅꯤ ꯑꯩꯈꯣꯏ ꯁꯤꯒꯗꯤ ꯌꯥꯝ ꯊꯦꯡ ꯊꯦꯡꯅ ꯆꯥꯅꯩꯗ꯫ ꯑꯩꯈꯣꯏꯗꯤ ꯑꯗꯨꯝ ꯅꯤꯄꯥꯜ ꯃꯈꯥꯏ ꯃꯥꯄꯜ ꯑꯗꯨꯒ ꯑꯗꯨꯝ ꯆꯥꯏꯑꯕ꯫ ꯑꯗꯣ ꯑꯩꯈꯣꯏ ꯆꯥꯔꯤꯁꯤꯁꯨ ꯌꯥꯝꯅ ꯉꯜꯂꯦ ꯀꯥꯏꯅ ꯃꯤꯅ ꯉꯥꯡꯅꯔꯤꯅꯤ ꯈꯪꯉꯕ ꯑꯩꯈꯣꯏ ꯁꯤꯒꯗꯤ꯫ ꯑꯗꯨꯛ ꯌꯥꯝ ꯉꯟꯅ ꯆꯥꯛ ꯆꯥꯕ꯭ꯔꯥ ꯀꯩꯅꯣ ꯍꯥꯏꯅ꯫ ꯑꯩꯈꯣꯏ ꯁꯤꯗ ꯑꯅꯝꯕ ꯃꯥꯄꯜ ꯍꯥꯏꯗꯤ ꯇꯔꯥꯒ ꯇꯥꯔꯒ ꯑꯅꯝꯕ ꯆꯥꯕ ꯌꯥꯎꯅꯩꯑꯕ꯫ ꯑꯗꯨꯅꯤ ꯑꯩꯈꯣꯏꯅ ꯅꯤꯄꯥꯜ ꯃꯈꯥꯏꯗꯒ ꯆꯥꯕꯁꯦ ꯑꯁ ꯃꯤꯅ ꯍꯥꯏꯅꯔꯤꯅ ꯑꯩꯈꯣꯏꯁꯤꯗ ꯑꯗꯨꯛ ꯌꯥꯝ ꯉꯟꯅ ꯆꯥꯕ꯭ꯔꯥ, ꯆꯥꯛꯄꯨ ꯍꯥꯏꯗꯤ ꯆꯪꯕ꯭ꯔꯥ ꯈꯣꯠꯄ꯭ꯔꯥ ꯍꯥꯏꯅ ꯆꯥꯛꯇꯣ꯫ ꯑꯗꯨꯅꯤ ꯁꯟꯗꯥ ꯑꯁꯤꯒꯤ ꯃꯇꯝꯁꯤꯗꯤ ꯑꯩꯈꯣꯏ ꯑꯗꯨꯝ ꯀꯣꯏꯔꯒ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣ ꯇꯧꯕꯒꯤ ꯀꯣꯏꯔꯒꯅ ꯑꯩꯈꯣꯏꯒꯤ ꯑꯦꯝꯅꯦ ꯐꯥꯁ ꯐꯨꯗꯀꯨꯝꯕ ꯀꯩꯀꯩ ꯆꯥꯕ ꯀꯩꯅꯣꯅꯦꯕ, ꯍꯥꯏꯗꯤ ꯑꯗꯨꯒꯨꯝꯕꯒꯤ ꯀꯩꯅꯣꯅꯤ, ꯇꯥꯏꯃꯤꯡꯅꯦꯕꯁꯦ꯫ ꯑꯗꯨꯅꯤ ꯑꯇꯩ ꯀꯅꯥ ꯀꯅꯥꯅꯣ ꯖꯣꯏꯟ ꯇꯧꯔꯛꯏꯁꯤꯕꯨ? ꯀꯣꯃꯦꯟ ꯇꯧꯔ ꯖꯥꯡꯅ ꯃꯌꯥꯝ꯫ ꯚ꯭ꯌꯨꯁꯦ ꯁꯤꯒꯩꯁꯤ ꯃꯥꯜꯂꯤꯀꯣ ꯊꯣꯛꯏꯁꯦ꯫ ꯑꯩ ꯀꯩꯅꯣ ꯌꯨꯇꯨꯞꯁꯦ ꯍꯥꯏꯗꯤ ꯌꯨꯇꯨꯞꯁꯦ ꯆꯍꯤꯃꯨꯛ ꯊꯥꯗꯣꯛꯎꯔꯒ ꯑꯩ ꯑꯍꯥꯟꯕ ꯄꯥꯏꯕꯅꯦꯕ꯫ ꯑꯗꯨꯅ ꯃꯊꯣꯡ ꯃꯔꯤꯡ ꯑꯃꯇ ꯈꯪꯗ꯭ꯔꯦ, ꯍꯥꯏꯗꯤ ꯀꯣꯃꯦꯟꯁꯤꯁꯨ ꯁꯤꯒ ꯂꯥꯛꯄꯗꯩ ꯎꯔꯤꯅꯤꯀꯣ꯫ ꯁꯤꯗꯤ ꯑꯩꯈꯣꯏ ꯏꯟꯁꯇꯥꯒ꯭ꯔꯥꯝꯒꯤ ꯑꯗꯨꯃꯥꯏꯅ ꯑꯗꯨꯝ ꯏꯟꯁꯇꯥꯒꯤ ꯑꯗꯨꯃꯥꯏꯅ ꯆꯞ ꯃꯥꯟꯅꯔꯦꯕ ꯀꯣꯃꯦꯟ ꯂꯥꯛꯄꯁꯤꯗꯤ ꯂꯥꯏꯞꯇ꯫ ꯑꯗꯨꯒ ꯁꯤꯒ ꯚ꯭ꯌꯨꯁ ꯂꯩꯕ ꯈꯣꯠꯄꯁꯤꯗꯤ ꯈꯔ ꯗꯤꯐ꯭ꯔꯦꯟꯁ ꯑꯗꯨꯃꯥꯏꯅ ꯇꯧꯋꯤ꯫ ꯑꯩꯗꯤ ꯃꯃꯥꯡꯗ ꯑꯩꯅ ꯆꯍꯤꯃꯨꯛ ꯃꯃꯥꯡꯗ ꯄꯥꯏꯔꯝꯕ ꯃꯇꯝꯗꯨꯒꯁꯨ ꯑꯩꯗꯤ ꯀꯩꯅꯣ ꯂꯥꯏꯐꯁꯦ ꯑꯃꯐꯥꯎ ꯆꯪꯉꯨꯗꯦꯕ ꯅꯣꯡꯐꯥꯎ꯫ ꯑꯗꯨꯝ ꯍꯥꯏꯗꯤ ꯕꯤꯖꯤ ꯁꯤꯗꯨ ꯀꯩꯅꯣ ꯑꯣꯏꯗꯅ꯫ ꯑꯗꯣ ꯉꯁꯤꯗꯤ ꯑꯍꯥꯟꯕ ꯆꯪꯕꯅꯤ, ꯑꯗꯨꯅ ꯒ꯭ꯌꯥꯟ ꯑꯃ ꯇꯥꯗ꯭ꯔꯦ ꯁꯤꯒꯩꯁꯤꯅ ꯀꯩꯀꯩꯅꯣ ꯊꯣꯛꯏꯁꯤꯒ꯫ ꯂꯥꯏꯚ ꯌꯦꯡꯕꯤꯔꯤꯕ ꯃꯌꯥꯝ, ꯑꯩꯒꯤ ꯆꯦꯅꯦꯜꯁꯦ ꯁꯞꯄꯣꯔꯠ ꯇꯧꯕꯤꯔꯝꯃꯣ ꯑꯩꯉꯣꯟꯗꯁꯨ ꯃꯌꯥꯝꯅ ꯑꯗꯨꯝ ꯂꯥꯏꯛ, ꯑꯩꯒꯤ ꯚꯤꯗꯤꯑꯣꯁꯤꯡ ꯑꯞꯂꯣꯗ ꯇꯧꯕꯁꯤꯡ ꯃꯌꯥꯝꯅ ꯑꯗꯨꯝ ꯂꯥꯏꯛ ꯁꯤꯌꯔ ꯑꯦꯟ ꯁꯞꯁꯀ꯭ꯔꯥꯏꯞ ꯇꯧꯕꯤꯔꯛꯑꯣ꯫ ꯌꯥꯔꯤꯉꯩ ꯃꯌꯥꯝ ꯚꯤꯗꯤꯑꯣꯗꯣ ꯌꯦꯡꯕꯤꯌꯨ, ꯌꯦꯡꯕꯤꯔꯒ ꯂꯥꯏꯛ ꯁꯤꯌꯔ ꯑꯦꯟ ꯁꯞꯁꯀ꯭ꯔꯥꯏꯞ ꯇꯧꯕꯤꯔꯝꯃꯨ꯫ ꯑꯗꯒꯤ ꯀꯣꯃꯦꯟꯇꯁꯨ ꯑꯗꯨꯝ ꯍꯥꯏꯕꯤꯔꯛꯎ ꯃꯊꯪꯗ ꯑꯩꯈꯣꯏꯒꯤ ꯀꯔꯝꯕ ꯚꯤꯗꯤꯑꯣ ꯁꯦꯝꯍꯧꯒꯦ ꯍꯥꯏꯗꯣ ꯑꯗꯨꯝ ꯍꯥꯏꯕꯤꯔꯛꯎ꯫ ꯑꯩꯈꯣꯏꯒꯤ ꯀꯁꯥꯔꯒꯤ ꯂꯝꯁꯤꯡ ꯌꯦꯡꯅꯤꯡꯕ ꯂꯩꯔꯒꯁꯨ, ꯑꯩꯈꯣꯏ ꯀꯁꯥꯔꯒꯤ ꯀꯔꯝꯕ ꯃꯐꯝ ꯑꯗꯨꯝ ꯐꯖꯕ ꯃꯐꯝ ꯌꯦꯡꯅꯤꯡꯕ ꯂꯩꯔꯒꯁꯨ ꯃꯌꯥꯝ ꯀꯣ ꯑꯗꯨꯝ ꯍꯥꯏꯗꯤ ꯑꯩꯒꯤ ꯚꯤꯗꯤꯑꯣꯁꯤꯡꯗꯣ, ꯑꯩꯒꯤ ꯚꯤꯗꯤꯑꯣ ꯑꯞꯂꯣꯗ ꯇꯧꯔꯤꯁꯤꯡꯗꯨꯒ ꯑꯗꯨꯒꯤ ꯃꯈꯥꯗ ꯑꯗꯨꯝ ꯀꯣꯃꯦꯟ ꯇꯧꯔꯒ ꯑꯗꯨꯝ ꯍꯥꯏꯕꯤꯔꯛꯑꯣꯕ꯫ ꯑꯩꯈꯣꯏ ꯀꯁꯥꯔꯁꯤꯗꯒꯤ ꯁꯤ ꯃꯐꯝ ꯌꯦꯡꯅꯤꯡꯉꯤ ꯈꯣꯠꯅꯤꯡꯉꯤ, ꯑꯗꯒꯤ ꯑꯗꯨ ꯅꯠꯇ꯭ꯔꯒꯁꯨ ꯑꯩꯅ ꯑꯗꯨꯝ ꯀꯔꯝꯕ ꯚꯤꯗꯤꯑꯣ ꯃꯊꯪꯗ ꯀꯔꯝꯕ ꯚꯤꯗꯤꯑꯣ ꯁꯦꯝꯍꯧꯒꯦ ꯈꯣꯠꯍꯧꯒꯦꯗꯣ ꯑꯗꯨ ꯑꯗꯨꯝ ꯍꯥꯏꯕꯤꯔꯛꯎ꯫ ꯑꯩ ꯉꯝꯅꯕ ꯍꯥꯏꯗꯤ ꯁꯦꯝꯃꯛꯅꯕ ꯇꯧꯖꯒꯦ꯫ ꯑꯩꯈꯣꯏ ꯀꯁꯥꯔꯒꯤ ꯐꯖꯕ ꯃꯐꯝꯁꯨ ꯃꯌꯥꯝ ꯂꯩꯌꯦꯕ꯫ ꯑꯗꯣ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯒꯤ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯅ ꯀꯁꯥꯔꯒꯤ ꯑꯩꯈꯣꯏ ꯐꯖꯕ ꯃꯐꯝ ꯌꯦꯡꯅꯤꯡꯕꯒ ꯂꯩꯔꯁꯨ ꯑꯗꯨꯝ ꯑꯩꯒꯤ ꯚꯤꯗꯤꯑꯣꯁꯤꯡ ꯑꯞꯂꯣꯗ ꯇꯧꯈꯤꯕ ꯚꯤꯗꯤꯑꯣꯁꯤꯡꯗꯨꯒꯤ ꯃꯈꯥꯗ ꯑꯗꯨꯝ ꯀꯣꯃꯦꯟ ꯇꯧꯕꯤꯔꯝꯃꯨ꯫ ꯀꯣꯃꯦꯟꯁꯦ ꯑꯇꯩ ꯇꯧꯔꯛꯇ ꯃꯥꯜꯂꯦ, ꯎꯗꯦ ꯀꯣꯃꯦꯟꯁꯦ ꯑꯇꯩꯀꯣ꯫ ꯀꯣꯃꯦꯟꯁꯤꯅ ꯇꯧꯔ ꯂꯥꯛꯇ꯭ꯔꯤꯔꯥ ꯑꯩꯒꯤꯁꯤꯅ ꯑꯩꯅ ꯌꯦꯡꯕ ꯒ꯭ꯌꯥꯟ ꯑꯃ ꯇꯥꯗ꯭ꯔꯤꯔꯥ ꯈꯪꯗ꯭ꯔꯦꯗ꯫ ꯄꯥꯏꯕꯒꯁꯦ ꯁꯤꯅꯤ꯫
लाइव जेंबिरिबा मयाम आइगी वीडियो अपलोड तौखिबसिंगदुसु जेंबियो लाइक शेयर एंड सब्सक्राइब तौबियो यारिंगे कमेंट दसु दुम हाइबिरमो अखोगी मथंगदा कई वीडियो सेमबा खोटपगदो सा मयामना सेमो हाइदो आई सेमबा ngamnaba dum hotnajarakeba di ngamningai ai mai cho humang na lantrik ka lang nei rami olang mana kari no ne tei kai sana do mayam hairo hang pira o mayam question laiba sing ai hadi kan kho thabak tawri nang kaino do kapna dum chakharo aduni ahan ba live changak ba se gyanam ta dre ba kai moi asia kai no jam thui ai mamang ne tawki ba du so ambau live changude nasi ahan ba changin views na kai lai ba like nang kai lai ba o views ka like ka si disi ma thaki se ode views te si ge ode like si ge ode ba toast to pu goro live thaba se matam ga jakhiba khangodi matam ma joramina pung tare ta dro ta dri ba ne thong matam pung tare ka hela mene live thaba se matam jakhiba khangodi kana kana no jeng isibu comment tawbiro o mayam wari ngahak sanase tumaina dum jeng le ga di kai wari sana doino sana bam ta leitre sinam phare tare haji kai lege
ꯀꯥꯡ ꯑꯃꯨꯛ ꯄꯥꯏꯔꯛꯏꯁꯨ ꯀꯥꯡ ꯌꯥꯝ ꯀꯜꯂꯤ ꯑꯩꯈꯣꯏ ꯁꯤꯗ जब कोई बात बिखर जाए जब कोई मुश्किल पड़ जाए तुम देना साथ मेरा वो हम नवा न कोई है न कोई था जिंदगी में तुम्हारे सिवा तुम देना साथ मेरा वो हम नवा ꯃꯤ ꯑꯅꯝꯕ ꯆꯥꯛꯀ ꯆꯥꯅꯔꯕꯅꯤ ꯆꯥꯛ ꯆꯥꯔꯕꯅꯤ ꯃꯌꯥꯝ ꯀꯔꯝ ꯀꯔꯝ ꯄꯥꯜꯂꯤꯒꯦ ꯀꯃꯥꯏ ꯀꯃꯥꯏ ꯇꯧꯅꯔꯤꯒꯦ ꯅꯣꯏꯁꯨ ꯖꯦꯡ ꯂꯩꯔꯦ ꯑꯩꯁꯨ ꯖꯦꯡꯅ ꯂꯩꯔꯦ ꯀꯣꯃꯦꯟꯗꯣ ꯇꯧꯔꯛꯑꯗꯤ ꯑꯗꯨꯝ ꯋꯥꯔꯤꯗꯣ ꯁꯥꯟꯅꯕ ꯌꯥꯏꯅ ꯅꯣꯏꯁꯨ ꯖꯦꯡ ꯂꯩꯔꯦ ꯑꯩꯁꯨ ꯁꯨꯝ ꯖꯦꯡ ꯂꯩꯔꯦ ꯀꯃꯥꯏꯅ ꯋꯥꯔꯤ ꯁꯥꯟꯅꯗꯣꯏꯗꯣꯏꯗꯤ ꯌꯥꯡꯅ ꯀꯃꯦꯟ ꯇꯧꯕꯤꯔꯛꯑꯣ ꯌꯥꯡꯅ ꯀꯅꯥꯒꯤ ꯋꯥꯔꯤꯅꯣ ꯁꯤꯅ ꯑꯃꯨꯛ ꯇꯧꯔꯤꯁꯦ ꯂꯥꯏꯚ ꯖꯣꯏꯟ ꯇꯧꯕꯤꯔꯛꯑꯣ ꯃꯌꯥꯝ ꯂꯥꯏꯚ ꯖꯣꯏꯟ ꯇꯧꯔꯛꯑꯣ ꯀꯣꯃꯦꯟ ꯇꯧꯊꯔꯛꯑꯣ ꯂꯥꯏꯚ ꯖꯣꯏꯟ ꯇꯧꯔꯛꯑꯣ ꯀꯣꯃꯦꯟ ꯇꯧꯔꯛꯑꯣ ꯁꯨꯃꯥꯏꯅ ꯂꯥꯏꯚ ꯊꯥꯕꯁꯦ ꯃꯇꯝꯗꯤ ꯑꯃꯐꯥꯎ ꯆꯠꯈꯤꯕ ꯈꯪꯉꯦ ꯌꯦꯡꯉꯨ 24 ꯃꯤꯅꯤꯠ ꯍꯦꯟꯈꯔꯦ ꯆꯠꯂꯝꯃꯤꯁꯦ 25 ꯃꯤꯅꯤꯠ ꯌꯧꯔꯦ ꯌꯥꯝ ꯌꯥꯡꯅ ꯃꯇꯝꯁꯦ ꯆꯠꯂꯝꯃꯦ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯒꯤ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡ ꯀꯃꯥꯏꯅ ꯄꯥꯜꯂꯤꯕ ꯍꯧꯖꯤꯛ ꯀꯩꯅꯣ ꯂꯩꯕ ꯆꯥꯕ ꯈꯣꯠꯄ ꯀꯃꯥꯏꯅ ꯇꯧꯅꯔꯤꯒꯦ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯒꯤ ꯃꯐꯝ ꯂꯣꯏꯅꯗꯤ ꯊꯣꯛꯇꯦꯀꯣ ꯑꯩꯈꯣꯏꯒꯤ ꯆꯨꯔꯥꯆꯥꯟꯄꯨꯔꯗꯗꯤ ꯇꯧꯔꯦ ꯈꯪꯉꯦ ꯑꯇꯩ ꯀꯗꯥꯏꯗ ꯇꯧꯔꯤꯕ
ꯃꯣꯏꯒꯤ ꯔꯤꯂꯤꯞ ꯀꯦꯝꯁꯤꯡꯁꯦ ꯍꯟꯅꯈ꯭ꯔꯕꯣꯅ ꯑꯩꯈꯣꯏꯒꯤ ꯑꯗꯨꯝ ꯔꯤꯂꯤꯞ ꯀꯦꯝꯇ ꯂꯩꯅꯔꯤꯕ ꯍꯧꯖꯤꯛꯁꯨ? ꯏꯔꯥꯡꯁꯤꯅ ꯀꯣꯏꯕ ꯈꯣꯠꯄꯒꯗꯤ ꯗꯨꯛꯖꯥꯝ ꯍꯥꯏꯗꯤ ꯀꯩꯅꯣ ꯇꯧꯔꯝꯃꯔꯣꯏ, ꯅꯨꯡꯉꯥꯏꯔꯝꯒꯅꯦꯅ ꯊꯥꯖꯗ꯭ꯔꯦ꯫ ꯍꯥꯟꯅꯒꯤ ꯑꯗꯨꯃꯥꯏꯅ ꯀꯣꯏꯕ ꯈꯣꯠꯄ ꯑꯃ ꯑꯃꯗꯤ ꯑꯗꯨꯝ ꯐꯪꯉꯝꯃꯔꯣꯏ꯫ ꯀꯩ ꯅꯨꯃꯤꯠꯄꯨ ꯂꯣꯏꯗꯣꯏꯕ ꯁꯤꯅ ꯑꯃꯨꯛ? ꯈꯔ ꯈꯔ ꯇꯧꯅ ꯆꯍꯤꯒꯗꯤ ꯐꯥꯈ꯭ꯔꯦ, ꯆꯍꯤ ꯌꯥꯡꯅ ꯂꯣꯏꯁꯤꯟꯈ꯭ꯔꯗꯤ ꯐꯔꯕꯅꯤ꯫ ꯕꯦꯛ ꯇꯧꯒꯦ꯫ ꯀꯩꯅꯣ? ꯀꯗꯥꯏꯗ ꯑꯃꯨꯛ ꯃꯦꯠꯁꯜꯂꯨꯏꯕ? ꯁꯣꯟꯗ ꯃꯦꯠꯁꯜꯂꯝꯃꯦ ꯃꯥꯅꯦ꯫ ꯄꯥꯏꯗ꯭ꯔꯕꯅꯤꯅ ꯃꯊꯣꯡ ꯃꯔꯤ ꯑꯝꯇ ꯅꯥꯏꯗ꯭ꯔꯦ꯫ ꯕꯦꯛ ꯀꯦꯃꯦꯔꯥꯗ ꯑꯃꯨꯛ ꯃꯦꯠꯁꯟ, ꯑꯃꯗ ꯑꯃꯨꯛ ꯃꯦꯠꯁꯟ꯫ ꯖꯍꯥꯖꯁꯤꯒ ꯃꯦꯁꯦꯖꯁꯨ ꯂꯥꯛꯈ꯭ꯔꯄꯣꯠꯅꯤ, ꯀꯔꯤꯗꯕꯨ ꯊꯥꯖꯅꯤꯡꯉꯤꯕ ꯈꯪꯗ꯭ꯔꯦ꯫ ꯃꯌꯥꯝ ꯖꯣꯏꯟ ꯇꯧꯕꯤꯔꯛꯑꯣ ꯌꯥꯡꯅ ꯀꯔꯝ ꯀꯔꯝ ꯄꯥꯟꯅꯔꯤꯕ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯒꯤ ꯈꯪꯗꯦ, ꯀꯁꯥꯔꯤ ꯈꯪꯗꯦ, ꯑꯩꯈꯣꯏ ꯀꯁꯥꯔꯒꯤ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡ ꯌꯥꯎꯔꯁꯨ ꯑꯗꯨꯝ ꯀꯣꯃꯦꯟ ꯇꯧꯕꯤꯔꯛꯑꯣ꯫ ꯀꯗꯥꯏ ꯀꯗꯥꯏꯗꯒꯤꯅꯣ, ꯀꯃꯥꯏ ꯀꯃꯥꯏ ꯂꯩꯅꯔꯤ, ꯀꯩꯗꯧꯔꯤ, ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯒꯤ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡꯅ ꯀꯃꯥꯏꯅ ꯄꯥꯜꯂꯤꯕ? ꯌꯥꯔꯤꯉꯩ ꯋꯥꯔꯤ ꯁꯥꯟꯅꯁꯤ, ꯀꯃꯥꯏ ꯀꯃꯥꯏꯅ ꯂꯩꯅꯔꯤꯒꯦ ꯃꯌꯥꯝꯕꯨ? ꯇꯨꯝꯕꯨ ꯇꯨꯝꯅꯤꯡꯉꯦꯗ ꯂꯥꯏꯞ ꯊꯥꯔꯤꯉꯩꯗ꯫ ꯎꯏꯕꯨ ꯎꯏꯊꯔꯦ꯫ गुलाबी साड़ियाँ नानी नान नान। गुलाबी साड़ियाँ नानी नान नान। गुलाबी साड़ियाँ नानी लाल लाल। फोटो मजा मार।
गुलाबी साड़ियाँ नीला नीला. Oh, oh, lahan Manipurda ꯌꯥꯝꯅ ꯅꯣꯡꯂꯩ ꯅꯨꯡꯁꯤꯠ ꯍꯥꯏꯗꯤ ꯂꯦꯟ ꯇꯥꯈꯤꯒꯨꯝꯁꯨ ꯇꯧꯕꯅꯤꯅꯦ. ꯑꯩꯈꯣꯏ ꯁꯤꯒꯁꯨ ꯇꯧꯈꯤ. ꯑꯗꯣ ꯑꯩꯈꯣꯏ ꯁꯤꯒꯅ ꯅꯍꯥꯟ ꯑꯩꯈꯣꯏ ꯁꯤꯒꯁꯨ ꯑꯗꯨꯃꯥꯏꯅ ꯅꯣꯡꯂꯩ ꯅꯨꯡꯁꯤꯠ ꯇꯧꯈꯤꯕ ꯌꯥꯎꯔꯦꯕ. ꯅꯍꯥꯟ ꯑꯗꯨꯒꯤ ꯅꯣꯏꯒꯤ ꯍꯥꯏꯗꯤ ꯀꯩꯅꯣ ꯅꯣꯏꯗꯨꯒ ꯇꯧꯈꯤꯕꯗꯨꯗꯤ ꯅꯍꯥꯟ ꯀꯩꯅꯣꯗꯅꯤꯅ ꯅꯍꯥꯟꯇꯅꯤꯅ. ꯑꯩꯈꯣꯏ ꯀꯁꯥꯔꯁꯤꯒꯁꯨ ꯅꯍꯥꯟꯋꯥꯏ 15 days ꯃꯃꯥꯡꯗ ꯑꯗꯨꯒ ꯅꯣꯡꯂꯩ ꯅꯨꯡꯁꯤꯠ ꯌꯥꯝ ꯀꯟꯕ ꯇꯧꯈꯤꯕ. ꯑꯦꯛꯗꯝ ꯀꯟꯕ ꯍꯥꯏꯕꯨ ꯀꯩ ꯍꯥꯏꯅꯤ, ꯎ ꯋꯥ ꯂꯣꯏꯅ ꯇꯦꯛꯇꯅ ꯑꯩꯈꯣꯏ ꯌꯨꯝ ꯀꯩꯗ ꯍꯥꯏꯗꯗꯅ ꯈꯣꯠꯇꯗꯅ ꯑꯗꯨꯃꯥꯏꯅ ꯇꯧꯔꯦ. ꯂꯦꯟꯒꯗꯤ ꯗꯨꯛꯌꯥꯝ ꯂꯦꯟꯁꯨ ꯇꯥꯈꯤꯗꯣ ꯂꯦꯟꯒꯗꯤ ꯗꯨꯛꯌꯥꯝ ꯑꯆꯧꯕ ꯇꯥꯕ ꯌꯥꯎꯈꯤꯗꯦ. ꯑꯩꯈꯣꯏ ꯁꯤꯒꯗꯤꯀꯣ ꯑꯩꯈꯣꯏꯒꯤ ꯀꯁꯥꯔꯗ ꯑꯣꯏꯔꯁꯨ ꯑꯩꯈꯣꯏꯒꯤ ꯑꯇꯣꯞꯄ ꯃꯐꯝꯁꯤꯡꯗꯗꯤ ꯂꯦꯟꯒ ꯑꯆꯧ ꯑꯆꯧꯕ ꯃꯌꯥꯝ ꯇꯥꯏꯕ. ꯁꯨꯝ ꯌꯨꯝꯒ ꯆꯥꯎꯔꯤ ꯂꯦꯟꯒ ꯇꯥꯏꯗꯣ. ꯑꯩꯈꯣꯏ ꯁꯤꯒꯒꯤ ꯊꯪꯅꯕ ꯃꯐꯝ ꯑꯃ ꯂꯩ, ꯀꯩ ꯍꯥꯏꯅꯤ, ꯈꯨꯟ ꯑꯃ ꯂꯩꯕ ꯀꯔꯤꯝꯒꯁ ꯔꯣꯝ, ꯑꯗꯨꯒꯗꯤ ꯂꯦꯟ ꯁꯨꯝ ꯆꯥꯎꯔꯦ ꯍꯥꯏꯇꯥꯔꯦꯗꯣ. ꯃꯣꯏ ꯑꯞꯂꯣꯗ ꯇꯧꯔꯦꯕ ꯑꯗꯨꯒ ꯎꯔꯤꯕ. ꯑꯗꯩ ꯑꯩꯈꯣꯏ ꯁꯤꯒꯗꯤ ꯂꯦꯟꯕꯨꯗꯤ ꯗꯨꯛꯌꯥꯝ ꯆꯥꯎꯕ, ꯑꯩꯈꯣꯏꯅ ꯂꯩꯔꯤꯕ ꯃꯐꯝꯁꯤꯒꯗꯤ ꯗꯨꯛꯌꯥꯝ ꯂꯦꯟꯒꯗꯤ ꯗꯨꯛꯌꯥꯝ ꯆꯥꯎꯕ ꯇꯥꯈꯤꯗꯦ. ꯀꯩꯅꯣ ꯇꯧꯕ ꯍꯥꯏꯗꯤ ꯎ ꯋꯥꯒꯗꯤ ꯇꯦꯛꯈꯤꯕ. ꯎ ꯋꯥꯗꯤ ꯐꯖꯅ ꯇꯦꯛꯈ꯭ꯔꯦ ꯅꯣꯡꯂꯩ ꯅꯨꯡꯁꯤꯠꯇꯨꯒ. ꯅꯨꯡꯊꯥꯡꯗ ꯁꯤꯠꯄꯅꯤꯅ ꯑꯗꯨꯕꯨꯗꯤ ꯅꯣꯡꯂꯩ ꯅꯨꯡꯁꯤꯠꯇꯨꯗꯤ ꯑꯗꯨꯛꯌꯥꯝ ꯍꯥꯏꯗꯤ ꯈꯪꯍꯧꯗꯔꯦ. ꯑꯗꯨꯏꯁꯨ ꯅꯣꯡꯉꯥꯜꯂꯒꯗꯤ ꯎ ꯋꯥ ꯂꯣꯏꯅ ꯇꯦꯛꯇꯅ ꯑꯆꯧ ꯑꯆꯧꯕ ꯎꯒꯗꯣ ꯑꯩꯈꯣꯏꯒꯤ ꯃꯔꯥ ꯐꯨꯛꯇꯅ ꯂꯣꯏꯅ ꯇꯦꯛꯅ ꯂꯩꯔꯝꯃꯤ ꯅꯣꯡꯉꯥꯜꯂꯛꯄꯗ. ꯑꯗꯨꯅꯤ. ꯑꯗꯨꯒ ꯃꯅꯤꯄꯨꯔꯗꯅ ꯅꯍꯥꯟ ꯇꯧꯈꯔꯦ. ꯅꯍꯥꯟ ꯇꯧꯔꯤ ꯃꯥꯜꯅꯦ. ꯅꯍꯥꯟꯒꯤ ꯅ꯭ꯌꯨꯁꯇ ꯎꯏꯌꯦꯕ. ꯎ ꯋꯥ ꯇꯦꯛꯅꯅ ꯂꯦꯟ ꯇꯥꯗꯅ ꯈꯣꯠꯇꯅ ꯇꯧꯔꯦ ꯍꯥꯏꯅ. ꯑꯗꯨꯅꯤ. ꯍꯟꯗꯛꯀꯤ ꯅꯣꯡꯂꯩ ꯅꯨꯡꯁꯤꯠꯁꯦ ꯃꯐꯝ ꯄꯨꯝꯅꯃꯛꯇꯅꯤꯀꯣ ꯇꯧꯔꯤꯁꯦ. ꯑꯗꯒꯤ ꯅꯍꯥꯟꯁꯨ ꯍꯥꯐꯂꯣꯡ ꯂꯣꯝꯒꯗꯤ ꯂꯣꯏꯔꯦꯗ. ꯏꯁꯤꯡꯉꯣ ꯅꯣꯡꯂꯩ ꯅꯨꯡꯁꯤꯠꯅꯣ. ꯍꯥꯐꯂꯣꯡꯒꯗꯤ ꯂꯝꯕꯤꯒꯗꯤ ꯊꯤꯡꯈ꯭ꯔꯒꯨꯝ ꯇꯧꯕꯅꯤ. ꯍꯧꯖꯤꯛꯇꯤ ꯊꯥꯔꯕ ꯊꯥꯗ꯭ꯔꯤꯕ ꯈꯪꯗꯦ. ꯑꯗꯨꯅꯤ. ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔ ꯂꯣꯝꯗꯗꯤ ꯗꯨꯛꯌꯥꯝ ꯀꯩꯅꯣꯗꯤ ꯅꯣꯡꯂꯩ ꯅꯨꯡꯁꯤꯠ ꯇꯧꯔꯁꯨ ꯌꯨꯝꯒ ꯗꯨꯛꯌꯥꯝ ꯇꯦꯛꯄꯒ ꯌꯥꯎꯅꯍꯧꯗ꯭ꯔꯣ ꯃꯌꯥꯝ. ꯌꯨꯝ ꯀꯩ ꯇꯦꯛꯄꯒꯗꯤ ꯌꯥꯎꯅꯍꯧꯗꯦꯗꯅ ꯑꯗꯨꯛꯌꯥꯝ ꯊꯣꯛꯏꯅ. ꯅꯣꯡꯂꯩ ꯅꯨꯡꯁꯤꯠ ꯅꯍꯥꯟ ꯇꯧꯈ꯭ꯔꯦ ꯍꯥꯏꯗꯣ. ꯂꯦꯟꯒꯕꯨꯗꯤ ꯇꯥꯏ ꯈꯪꯉꯤ. ꯌꯨꯝ ꯀꯩ ꯇꯦꯛꯄ꯭ꯔꯥ ꯇꯦꯛꯇ꯭ꯔꯥꯗꯨꯗꯤ ꯐꯖꯅ ꯑꯩꯁꯨ ꯀꯩꯅꯣ ꯇꯧꯗ꯭ꯔꯦ, ꯌꯦꯡꯍꯧꯗ꯭ꯔꯦꯕ ꯅ꯭ꯌꯨꯁꯇꯣ. ꯑꯗꯨꯅꯤ. ꯑꯩꯈꯣꯏ ꯁꯤꯒꯗꯤ ꯌꯨꯝ ꯀꯩꯕꯨꯗꯤ ꯇꯦꯛꯇ꯭ꯔꯒ ꯎ ꯀꯛꯄꯁꯤꯡ ꯀꯥꯡꯕꯨꯁꯤꯡꯗꯤ ꯃꯣꯏꯗꯤ ꯄꯩꯁꯥ ꯍꯧꯗꯣꯛꯈꯔꯦ. ꯌꯨꯝ ꯑꯃꯒꯤ ꯎꯖꯥꯎ ꯑꯃ ꯀꯛꯄꯗ 800ꯅꯤ ꯂꯧꯔꯤꯁꯦ. ꯑꯗꯨꯅꯤ. ꯂꯦꯟꯒꯗꯨꯁꯨ ꯀꯩꯅꯣ ꯇꯧꯗꯅ ꯑꯩꯈꯣꯏ ꯁꯤꯒꯗꯤ ꯗꯨꯛꯌꯥꯝ ꯆꯥꯎꯕ ꯇꯥꯍꯧꯗ꯭ꯔꯕꯅꯤꯅ ꯀꯩꯅꯣ ꯇꯧꯍꯧꯗ꯭ꯔꯦꯕ. ꯍꯥꯏꯗꯤ ꯌꯨꯝ ꯀꯩ ꯇꯤꯟ ꯍꯨꯠꯄ ꯈꯣꯠꯄꯒ ꯑꯗꯨꯒꯗꯤ ꯀꯔꯤꯝ ꯂꯩꯍꯧꯗꯔꯦ. ꯑꯗꯨꯅꯤ. ꯑꯗꯨꯒ ꯒꯨꯍꯥꯇꯤꯔꯣꯝ ꯆꯠꯐꯝ ꯈꯣꯠꯐꯝ ꯂꯝꯕꯤꯒꯗꯤ ꯂꯣꯏꯅ ꯊꯤꯡꯉꯦ. ꯅꯍꯥꯟ ꯑꯩꯈꯣꯏꯒꯤ ꯑꯉꯥꯡ ꯑꯃ ꯆꯠꯀꯦ ꯇꯧꯅ ꯀꯩꯅꯣ ꯇꯧꯔꯨꯕ. ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯂꯝꯕꯤ ꯊꯤꯡꯉꯦ ꯍꯥꯏꯅ ꯇ꯭ꯔꯦꯟ ꯇꯤꯀꯦꯠ ꯀꯛꯁꯜꯂꯨꯔꯒ ꯀꯩꯅꯣ ꯇꯧꯔꯦ. ꯍꯥꯏꯗꯤ
ट्रेन मुंग मथुन ऑटोमेटिकली माई के टिकेट तो कैंसल आयाबा ये ट्रेन चटपा जारोय हायना अदुनि हंदकी नोंदि नुंसिसे हाइदि मफम तौदबा मफम अमतदि लेइता माने अदुम हाइदि मफम पुनमक लोइना थुंगा लाए अखोइसिगा पहिलादा अखोइसिगा तौरि माने नोंले नुंसिसे को अखोइसिगा तौरगा अदुगगी अदुगी खरनी लेरगा हफ्लोंग लोमदा चखरि माने अदुई मतुंगदा मणिपुरदा लाइबा मा लेरगा चखरिनाबा नोंले नुंसिसे हंदक जहीना अइना सुग्जाम कनो चही सुग्जाम कनो तौरइसे असिगा हंदक चहीसिना नोंले नुंसित जाम साथीना कनो तौबा हेली अदुगा नोंग खाकपना अखोइसिगा हंदक नोंग निनिसितनिको हाइदि नोंले नुंसितति नहान अमुरक तौखरेदना अदुगा नोंग खाकपसिना अखोइसिगा कनोनेबा हाइदि हंदक तनेबा हाइदि नोंग निनिसिगा तनेबा नोंगसे खाकत्रिसे नहानगेगिदि पूरा di sanda sibu jauhraba adum nongse adum ekdam kan khaktori ni sai hajik hadak nong ni sitani nong se kano tawdriba khaktoriba nungthang khudingi bu jauhraba nong di khabani mayam chinga comment se torok jengdi jenging duga comment torok pa jaudrobani adum aina ta ngang leire ajeng besing comment dum toradi dum wari do sanaba jaba ꯑꯩꯅꯁꯨ ꯀꯨꯏꯅ ꯊꯥꯗꯣꯛꯎꯔꯕꯅꯤꯅ ꯃꯌꯥꯝꯁꯨ ꯑꯦꯛꯇꯤꯞ ꯑꯩꯒꯤ ꯁꯕꯁꯀ꯭ꯔꯥꯏꯕꯔ ꯈꯔ ꯂꯩꯖꯕꯁꯤꯡꯁꯤꯁꯨ ꯑꯦꯛꯇꯤꯞ ꯑꯣꯏꯗꯕꯗꯤ ꯃꯥꯜꯂꯦꯕ ꯑꯗꯨꯅ ꯃꯣꯏꯁꯨ ꯀꯣꯃꯦꯟ ꯇꯧꯔꯛꯇ꯭ꯔ ꯃꯥꯜꯂꯦ ꯍꯥꯏꯗꯤ ꯌꯦꯡꯗꯤ ꯌꯦꯡꯉꯒꯀꯣ ꯀꯣꯃꯦꯟꯇꯤ ꯇꯧꯔꯛꯄ ꯃꯥꯟꯗ꯭ꯔꯦ ꯑꯗꯨꯅꯦ ꯀꯩ ꯃꯦꯁꯦꯖ comment tꯧꯕꯤꯔꯛꯑꯣ ꯃꯌꯥꯝ comment tꯧꯕꯤꯔꯛꯑꯣ ꯋꯥꯔꯤ ꯁꯥꯟꯅꯁꯦ ꯏꯊꯟꯇ ꯉꯥꯡ ꯂꯩꯕꯁꯤ ꯇꯟꯁꯜꯂꯦ ꯍꯥꯏꯕ ꯑꯃꯨꯛꯁꯨ ꯅꯣꯏꯒꯤ ꯀꯩꯅꯣ ꯃꯅꯤꯄꯨꯔ ꯔꯣꯝꯗ ꯍꯟꯗꯛꯀꯤ ꯅꯣꯡꯂꯩ ꯅꯨꯡꯁꯤꯠꯇꯣ ꯀꯃꯥꯏꯅ ꯇꯧꯈꯤꯒꯦ ꯃꯌꯥꯝ ꯌꯥꯝ ꯁꯥꯊꯤꯅ ꯀꯜꯂꯤꯗꯤ ꯍꯥꯏꯅ ꯇꯥꯈꯤ ꯑꯗꯣ ꯖꯨꯝ ꯀꯩꯒꯗꯤ ꯀꯩꯀꯩ ꯍꯥꯏꯗꯤ ꯑꯦꯛꯖꯥꯝ ꯇꯦꯛꯅꯕꯒꯗꯤ ꯌꯥꯍꯧꯗ꯭ꯔꯕꯣ ꯑꯗꯨꯝ ꯖꯨꯝ ꯀꯩ ꯈꯔꯕꯨꯗꯤ ꯇꯦꯛꯏ ꯍꯥꯏꯅꯕꯨꯗꯤ ꯑꯗꯨꯝ ꯇꯥꯏ ꯑꯗꯣ ꯑꯦꯛꯖꯥꯝ ꯍꯦꯟꯇꯣꯛ ꯊꯣꯏꯗꯣꯛꯅꯗꯤ ꯇꯧꯍꯧꯕ꯭ꯔꯥ ꯀꯩꯅꯣ ꯑꯗꯨꯗꯤ ꯈꯪꯗ꯭ꯔꯦ ꯃꯌꯥꯝ ꯕꯥꯞꯔꯦ ꯄꯨꯡ ꯑꯁꯨꯛ ꯌꯥꯝ ꯌꯧꯔꯝꯃꯕꯅꯦ ꯑꯩ ꯈꯪꯕꯧ ꯈꯪꯗꯦ ꯏꯃꯥ ꯄꯦꯝꯃ ꯄꯨꯡ 7:30ꯒ ꯌꯧꯔꯝꯃꯤꯅꯦ ꯄꯨꯡ 7:30 ꯌꯧꯔꯝꯃꯦ ꯃꯌꯥꯝ ꯄꯨꯡ 40 ꯃꯤꯅꯤꯠꯀ ꯐꯥꯔꯝꯃꯦ ꯑꯩꯅ ꯂꯥꯏꯚ ꯂꯥꯛꯏꯁꯦ ꯂꯥꯏꯚꯄꯨ ꯆꯪꯉꯕ ꯃꯇꯝꯁꯦ ꯈꯪꯍꯧꯗꯕ ꯖꯥꯠꯅꯤ
ꯌꯥꯔꯦ ꯃꯌꯥꯝ ꯐꯔꯦ ꯉꯁꯤꯒꯤꯗꯤ ꯂꯣꯏꯁꯤꯜꯂꯒꯦ ꯂꯥꯏꯐꯁꯦ ꯀꯣꯟꯅ ꯑꯃꯨꯛ ꯊꯦꯡꯅꯔꯁꯤ ꯑꯗꯣ ꯃꯌꯥꯝ ꯌꯦꯡꯕꯤꯔꯤꯕ ꯃꯌꯥꯝ ꯃꯅꯤꯄꯨꯔꯒꯤ ꯈꯪꯗꯦ ꯀꯁꯥꯔꯒꯤ ꯈꯪꯗꯦ ꯀꯩꯅꯣ ꯑꯩꯒꯤ ꯂꯥꯏꯐꯁꯦ ꯌꯦꯡꯕꯤꯕ ꯈꯔ ꯀꯩꯅꯣ ꯇꯧꯕꯤꯌꯨ ꯑꯩꯒꯤ ꯆꯦꯅꯦꯜꯁꯤꯕꯨ ꯍꯥꯏꯗꯤ ꯁꯞꯄꯣꯔꯠ ꯇꯧꯕꯤꯔꯝꯃꯨ ꯁꯞꯄꯣꯔꯠ ꯇꯧꯕꯤꯕ ꯑꯣꯏꯅ ꯃꯌꯥꯝꯅ ꯂꯥꯏꯛ ꯀꯣꯃꯦꯟ ꯑꯦꯟ ꯁꯕꯁꯀ꯭ꯔꯥꯏꯕꯁꯨ ꯇꯧꯕꯤꯌꯨꯀꯣ ꯁꯤꯌꯥꯔꯁꯨ ꯌꯥꯔꯤꯉꯩ ꯁꯤꯌꯥꯔꯁꯨ ꯇꯧꯈ꯭ꯔꯣ ꯑꯖꯥꯕ ꯐꯦꯁꯕꯨꯛ ꯈꯪꯗꯦ ꯋꯥꯆꯦꯞ ꯈꯪꯗꯦ ꯗꯦꯁꯥ ꯌꯥꯔꯤꯉꯩꯅꯤꯅꯦ ꯃꯐꯝ ꯄꯨꯝꯅꯃꯛꯇ ꯑꯩꯒꯤ ꯚꯤꯗꯤꯑꯣꯁꯤꯡꯗꯣ ꯁꯤꯌꯥꯔ ꯇꯧꯈ꯭ꯔꯣ ꯑꯩꯒꯤ ꯑꯞꯂꯣꯗ ꯇꯧꯈꯤꯕ ꯚꯤꯗꯤꯑꯣꯁꯤꯡꯗꯣ ꯑꯗꯨꯒ ꯃꯌꯥꯝꯅ ꯂꯥꯏꯛꯁꯨ ꯅꯝꯕꯤꯔꯝꯃꯨ ꯀꯣꯃꯦꯟꯁꯨ ꯇꯧꯕꯤꯔꯛꯎ ꯃꯌꯥꯝ ꯀꯣꯃꯦꯟꯇ ꯑꯩꯈꯣꯏꯒꯤ ꯃꯊꯪꯗ ꯀꯔꯝꯕ ꯚꯤꯗꯤꯑꯣ ꯁꯦꯝꯃꯨꯒꯦ ꯑꯩꯈꯣꯏꯒꯤ ꯀꯁꯥꯔꯒꯤ ꯃꯅꯤꯄꯨꯔ ꯀꯁꯥꯔ ꯋꯥꯡꯗ ꯂꯩꯕ ꯀꯥꯡꯕꯨꯁꯤꯡꯅ ꯃꯅꯤꯄꯨꯔꯒꯤ ꯈꯪꯗꯦ ꯗꯦꯁꯥ ꯑꯇꯣꯞꯄ ꯃꯐꯝꯒꯤ ꯈꯪꯗꯦꯀꯣ ꯀꯁꯥꯔꯒꯤ ꯋꯥꯡꯗ ꯂꯩꯕ ꯀꯥꯡꯕꯨꯁꯤꯡꯅ ꯑꯩꯈꯣꯏꯒꯤ ꯀꯁꯥꯔꯁꯦ ꯌꯦꯡꯍꯜꯂꯛꯑꯣ ꯍꯥꯏꯁꯤꯅꯦ ꯑꯩ ꯃꯌꯥꯝꯗ ꯁꯨꯝ ꯀꯣꯏꯔꯒ ꯑꯩꯈꯣꯏ ꯀꯁꯥꯔꯒꯤ ꯐꯖ ꯐꯖꯕ ꯃꯐꯝꯁꯤꯡꯗꯣ ꯌꯦꯡꯍꯜꯂꯛꯀꯦ ꯃꯌꯥꯝ ꯑꯗꯨꯅ ꯃꯌꯥꯝ ꯑꯩꯒꯤ ꯀꯩꯅꯣꯁꯤꯡ ꯚꯤꯗꯤꯑꯣꯁꯤꯡꯗꯨꯒ ꯆꯪꯉꯒ ꯑꯗꯨꯒꯤ ꯃꯈꯥꯗꯨꯒ ꯑꯗꯨꯝ ꯀꯣꯃꯦꯟ ꯇꯧꯕꯤꯔꯝꯃꯨ ꯑꯩꯒꯤ ꯍꯟꯗꯛ ꯀꯨꯏꯔꯦꯗꯅ ꯑꯩꯗꯤ ꯑꯞꯂꯣꯗ ꯇꯧꯗꯕ ꯑꯗꯨꯅ ꯅꯣꯡ ꯅꯤꯅꯤꯇ ꯍꯥꯏꯗꯤ ꯀꯩꯅꯣꯁꯦ ꯄꯥꯏꯕ ꯍꯧꯒꯠꯂꯛꯏꯕꯅꯤꯅꯅꯦꯀꯣ ꯆꯍꯤꯃꯨꯛ ꯊꯥꯗꯣꯛꯎꯔꯦꯕ ꯆꯍꯤꯃꯨꯛ ꯊꯥꯗꯣꯛꯎꯕꯁꯦ ꯑꯩꯗꯤ ꯑꯗꯨꯝ ꯕꯤꯖꯤ ꯑꯣꯏꯅ ꯊꯥꯗꯣꯛꯎꯕꯅꯤꯅ ꯍꯟꯗꯛ ꯅꯣꯡ ꯅꯤꯅꯤꯁꯤꯒ ꯑꯗꯨꯝ ꯚꯤꯗꯤꯑꯣ 2-3ꯈꯛ ꯍꯥꯎꯈꯤꯕꯅꯤ ꯑꯗꯨꯏ ꯃꯈꯥꯗ ꯑꯗꯨꯝ ꯃꯌꯥꯝ ꯀꯣꯃꯦꯟ ꯇꯧꯕꯤꯔꯛꯎ ꯚꯤꯗꯤꯑꯣꯗꯣ ꯌꯦꯡꯉꯒ ꯂꯥꯏꯛꯁꯨ ꯇꯧꯕꯤꯔꯝꯃꯨ ꯑꯗꯨꯒ ꯀꯔꯤ ꯑꯩꯅ ꯍꯥꯏꯖꯈ꯭ꯔꯦ ꯃꯃꯥꯡꯗꯁꯨ ꯀꯔꯤ ꯃꯊꯪꯗ ꯚꯤꯗꯤꯑꯣ ꯁꯦꯝꯃꯛꯎ ꯗꯦꯁꯥ ꯀꯣꯏꯕꯒꯤ ꯈꯪꯗꯦ ꯗꯦꯁꯥ ꯑꯦꯅꯤ ꯆꯦꯂꯦꯟꯖꯀꯨꯝꯕꯀꯣ ꯍꯥꯏꯗꯤ ꯂꯩꯗꯅ ꯗꯦꯁꯥꯒꯨꯝꯕ ꯑꯃ ꯀꯣ ꯃꯌꯥꯝꯅ ꯑꯗꯨꯝ ꯍꯥꯏꯅꯤꯡꯕ ꯑꯃ ꯀꯣꯃꯦꯟꯇꯨꯒ ꯑꯗꯨꯝ ꯍꯥꯏꯕꯤꯔꯝꯃꯨ ꯑꯗꯣ ꯑꯩꯅ ꯑꯗꯨꯒꯤ ꯃꯌꯥꯝꯒꯤꯗꯣ ꯌꯦꯡꯉꯒ ꯀꯣꯃꯦꯟ ꯇꯧꯕ ꯍꯥꯏꯗꯤ ꯃꯌꯥꯝꯅ ꯍꯥꯏꯔꯛꯄ ꯚꯤꯗꯤꯑꯣꯗꯣ ꯑꯗꯨ ꯁꯦꯝꯕ ꯉꯝꯅꯕꯁꯨ ꯍꯣꯠꯅꯖꯔꯛꯀꯦ ꯉꯝꯅꯕ ꯍꯣꯠꯅꯖꯕ ꯅꯠꯇꯦꯀꯣ ꯁꯦꯝꯖꯔꯛꯀꯦꯀꯣ ꯃꯌꯥꯝꯅ ꯌꯦꯡꯅꯤꯡꯕ ꯃꯐꯝ ꯑꯩꯈꯣꯏ ꯀꯁꯥꯔꯒꯤ ꯌꯦꯡꯅꯤꯡꯕ ꯃꯐꯝ ꯑꯃꯒꯗꯣ ꯂꯣꯏꯅ ꯍꯥꯏꯕꯤꯔꯛꯎ ꯑꯩꯗꯨꯒ ꯑꯗꯨꯝ ꯆꯠꯂꯒ ꯃꯌꯥꯝꯒꯤꯗꯃꯛꯇ ꯍꯥꯏꯗꯤ ꯌꯦꯡꯅꯤꯡꯕ ꯃꯌꯥꯝꯒꯤꯗꯃꯛꯇ ꯚꯤꯗꯤꯑꯣ ꯁꯦꯝꯖꯔꯛꯀꯦ ꯑꯗꯨꯅꯤ ꯃꯌꯥꯝ ꯑꯗꯨꯅ ꯃꯌꯥꯝꯅ ꯌꯥꯔꯤꯉꯩ ꯚꯤꯗꯤꯑꯣꯁꯦ ꯑꯩꯒꯤ ꯚꯤꯗꯤꯑꯣꯁꯤꯡꯗꯣ ꯃꯌꯥꯝꯅ ꯁꯞꯄꯣꯔꯠ ꯇꯧꯕꯤꯗꯨꯅ ꯂꯥꯏꯛ ꯁꯤꯌꯔ ꯑꯦꯟ ꯁꯕꯁꯀ꯭ꯔꯥꯏꯞ ꯇꯧꯕꯤꯔꯝꯃꯨ ꯀꯣꯃꯦꯟ ꯇꯧꯕꯤꯕꯁꯨ ꯁꯣꯏꯗꯅ ꯀꯥꯎꯕꯤꯒꯅꯨ ꯀꯔꯤ ꯁꯦꯝꯖꯔꯛꯎꯒꯦ ꯍꯥꯏꯗꯣ ꯃꯌꯥꯝꯅ ꯃꯊꯪꯒꯤ ꯖꯣꯂꯣ ꯆꯤꯞ ꯑꯣꯏꯅ ꯆꯥꯖꯔꯛꯎꯔꯣ ꯃꯌꯥꯝ ꯖꯣꯂꯣ ꯆꯤꯞꯇꯣ 4-5ꯒ ꯑꯃꯨꯛꯇ ꯆꯥꯊꯔꯛꯑꯣꯔꯣ ꯃꯣꯏꯒꯤ ꯒꯣꯁ ꯄꯦꯄꯔ ꯅꯨꯗꯜꯁꯇꯨꯗꯤ ꯑꯩꯅ ꯆꯥꯖꯈ꯭ꯔꯕꯅꯤ ꯃꯌꯥꯝ ꯃꯣꯏꯒꯤ ꯒꯣꯁ ꯄꯦꯄꯔ ꯅꯨꯗꯜꯁꯇꯣ ꯑꯗꯨ ꯆꯥꯕꯒꯤ ꯚꯤꯗꯤꯑꯣꯁꯨ ꯃꯌꯥꯝ ꯑꯩꯅ ꯍꯥꯞꯈ꯭ꯔꯕꯅꯤ ꯑꯗꯣ ꯃꯌꯥꯝ ꯆꯪꯉꯒ ꯌꯦꯡꯕꯤꯌꯨ ꯍꯥꯏꯗꯤ ꯒꯣꯁ ꯄꯦꯄꯔ ꯑꯩꯒꯤ ꯅꯍꯥꯟ ꯑꯞꯂꯣꯗ ꯇꯧꯈꯤꯕ ꯑꯗꯨꯒ ꯒꯣꯁ ꯄꯦꯄꯔ ꯅꯨꯗꯜꯁ ꯆꯥꯕꯒꯤꯗꯣ ꯑꯗꯨꯗ ꯃꯌꯥꯝꯅ ꯆꯪꯉꯒ ꯌꯦꯡꯕꯤꯌꯨ ꯍꯥꯏꯗꯤ ꯀꯃꯥꯏꯅ ꯇꯧꯒꯦ ꯍꯥꯏꯅ ꯀꯩꯅꯣꯗꯣ ꯌꯦꯡꯕ ꯃꯌꯥꯝꯅꯀꯣ ꯆꯥꯕꯤꯔꯨꯅꯨꯀꯣ ꯍꯥꯏꯗꯤ ꯃꯅꯝꯗꯣ ꯑꯩꯒꯤ ꯑꯣꯏꯅꯗꯤꯀꯣ ꯃꯅꯝꯗꯣ ꯃꯥꯒꯤ ꯃꯣꯔꯣꯛ ꯁꯥꯕꯗꯨꯇ ꯅꯠꯇꯅꯅꯦ ꯃꯅꯝꯗꯨꯁꯨ ꯑꯩꯉꯣꯟꯗꯗꯤ ꯍꯩꯅꯗꯕꯅꯀꯣ ꯃꯥꯏ ꯃꯅꯝꯗꯣ ꯊꯨꯛ ꯊꯨꯛ ꯆꯥꯔꯒ ꯃꯥꯒꯤ ꯃꯣꯔꯣꯛ ꯁꯥꯕꯗꯨꯒ ꯄ꯭ꯂꯁ ꯃꯥꯒꯤ ꯅꯝꯊꯤꯕ ꯃꯅꯝ ꯑꯃ ꯅꯝꯃꯦꯕ ꯃꯥꯒꯤ ꯃꯣꯔꯣꯛꯇꯣ ꯑꯩꯈꯣꯏꯒꯤ ꯆꯨꯝꯅꯒꯤ ꯑꯩꯈꯣꯏꯅ ꯘꯤ ꯃꯣꯔꯣꯛ ꯎ ꯃꯣꯔꯣꯛꯀꯨꯝꯕ ꯆꯥꯕꯗꯤ ꯑꯩꯈꯣꯏꯗꯤ ꯑꯗꯨꯝ ꯐꯅ ꯃꯣꯔꯣꯛ ꯁꯥꯔꯁꯨꯀꯣ ꯑꯩꯈꯣꯏꯗꯤ ꯃꯥꯒꯤ ꯀꯩꯅꯣꯗꯣ ꯃꯅꯝꯗꯣ ꯅꯨꯡꯁꯤꯕꯅꯤꯅꯀꯣ ꯃꯣꯔꯣꯛ ꯌꯥꯝꯅ ꯁꯥꯈ꯭ꯔꯁꯨ ꯑꯩꯈꯣꯏꯒꯤ ꯗꯦꯁꯥ ꯀꯣ ꯆꯤꯅꯤꯒꯨꯝꯕ ꯆꯥꯁꯟꯕ ꯈꯪꯗꯦ ꯗꯦꯁꯥ ꯑꯃ ꯀꯩꯒꯨꯝꯕ ꯑꯃ ꯆꯥꯁꯜꯂꯒ ꯑꯗꯨꯝ ꯐꯈꯤꯗꯅꯀꯣ ꯏꯁꯤꯡꯁꯨ ꯈꯔ ꯊꯛꯆꯜꯂꯒ ꯑꯗꯨꯝ ꯐꯈꯤꯗꯅꯀꯣ ꯑꯗꯣ ꯅꯍꯥꯟꯒꯤ ꯍꯧꯖꯤꯛꯀꯤ ꯑꯩꯅ ꯑꯞꯂꯣꯗ ꯇꯧꯈꯤꯕꯅꯦꯕꯀꯣ ꯃꯌꯥꯝ ꯌꯦꯡꯕꯤꯌꯨ ꯑꯩꯅ ꯍꯥꯏꯗꯤ ꯑꯩꯒꯤ ꯚꯤꯗꯤꯑꯣꯗꯨ ꯀꯩꯅꯣꯗꯨꯒ ꯑꯩꯒꯤ ꯆꯦꯅꯦꯜꯁꯤꯒ ꯃꯌꯥꯝ ꯆꯪꯉꯒ ꯌꯦꯡꯕꯤꯌꯨ ꯑꯩꯅ ꯒꯣꯁ ꯄꯦꯄꯔ ꯅꯨꯗꯜꯁꯇꯣ ꯃꯣꯏꯒꯤ ꯋꯥꯔꯜꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯁꯥꯕ ꯅꯨꯗꯜꯁꯅꯤ ꯍꯥꯏꯅ ꯍꯥꯏꯕꯗꯣ ꯑꯗꯨꯒꯤꯗꯣ ꯆꯥꯖꯈꯤꯕꯅꯤ ꯑꯗꯨꯒ ꯑꯩꯒꯤ ꯔꯤꯌꯦꯛꯁꯟꯗꯨꯁꯨ ꯃꯌꯥꯝꯅ ꯑꯗꯨꯝ ꯌꯦꯡꯕꯤꯌꯨ ꯑꯗꯨꯒꯤ ꯔꯤꯌꯦꯛꯁꯟ ꯇꯧꯔꯤꯗꯣ ꯑꯁꯦꯡꯕ ꯔꯤꯌꯦꯛꯁꯟꯅꯤꯀꯣ ꯃꯌꯥꯝꯅ ꯇꯧꯁꯟꯅꯩꯅꯦ ꯍꯥꯏꯅ ꯈꯟꯕꯤꯒꯅꯨ ꯀꯩꯅꯣ ꯍꯥꯏꯗꯤ ꯃꯌꯥꯝ ꯊꯥꯖꯗ꯭ꯔꯒꯁꯨ ꯃꯌꯥꯝꯀꯣ ꯆꯥꯔꯒ ꯌꯦꯡꯉꯒꯅꯦ ꯑꯩꯈꯣꯏꯒꯤ ꯃꯥꯒꯤ ꯃꯣꯔꯣꯛ ꯁꯥꯕꯗꯨꯇ ꯅꯠꯇꯅꯅꯦ ꯃꯥꯒꯤ ꯅꯝꯊꯤꯕ ꯃꯅꯝꯗꯨꯅꯅꯦ ꯊꯨꯛ ꯍꯛꯆꯥꯡꯁꯦ ꯐꯨꯒꯠꯂꯛꯏꯅꯦꯕ ꯑꯗꯨꯅꯅꯦ ꯑꯩꯅ ꯍꯛꯆꯥꯡꯁꯦ ꯑꯣꯅꯤꯡꯕꯣꯏ ꯀꯩꯕꯣꯏ ꯑꯗꯨꯃꯥꯏꯅ ꯇꯧꯈ꯭ꯔꯤꯗꯣ ꯑꯗꯨꯅꯦ ꯈꯪꯗꯦ ꯍꯥꯏꯗꯤ ꯍꯩꯅꯕ ꯃꯤ ꯊꯥꯖꯗꯦꯕ ꯑꯩꯗꯤ ꯑꯗꯨꯗꯣ ꯑꯩꯈꯣꯏꯒꯤ ꯃꯦꯟ ꯑꯣꯏꯅ ꯑꯩꯈꯣꯏ ꯅꯣꯔꯠ ꯏꯁ ꯀꯥꯡꯕꯨꯅ ꯍꯩꯅꯒꯅꯤ ꯍꯥꯏꯅ ꯏꯁꯄꯤꯁꯦꯜꯂꯤ ꯑꯩꯈꯣꯏ ꯃꯩꯇꯩ ꯀꯥꯡꯕꯨꯅꯗꯤ ꯑꯗꯨꯒꯤ ꯃꯅꯝꯗꯣ ꯍꯩꯅꯔꯣꯏꯕ ꯃꯣꯏꯒꯤ ꯀꯣꯔꯤꯌꯥꯒꯤ ꯀꯥꯡꯕꯨꯁꯤꯡꯅꯗꯤ ꯃꯣꯏꯗꯤ ꯑꯗꯨꯝ ꯍꯩꯅꯕ ꯌꯥꯏ ꯃꯣꯏꯗꯤ ꯑꯗꯨꯒꯨꯝꯕ ꯍꯥꯏꯗꯤ ꯃꯅꯝ
ꯃꯅꯝꯗꯣ ꯀꯔꯤ ꯍꯥꯏꯗꯣꯏꯅꯣ ꯈꯪꯗꯦꯀꯣ ꯃꯣꯏ ꯃꯣꯔꯣꯛ ꯃꯍꯤꯔ ꯀꯩꯅꯣ ꯑꯩꯈꯣꯏꯒꯤ ꯅꯨꯗꯜꯁꯇꯨꯒꯤ ꯃꯅꯨꯡꯗ ꯄꯦꯀꯦꯠ ꯄꯦꯀꯦꯠ ꯑꯅꯤꯈꯛ ꯌꯥꯎꯕꯅꯦꯕ ꯑꯃꯈꯛꯅ ꯑꯅꯤꯃꯛ ꯃꯣꯔꯣꯛ ꯃꯍꯤ ꯑꯣꯏ ꯃꯥꯅꯦꯀꯣ ꯑꯅꯤꯃꯛ ꯑꯗꯨꯅꯦ ꯑꯗꯨꯒꯤ ꯃꯍꯤ ꯃꯨꯔꯪꯅꯕꯗꯣ ꯁꯨꯛ ꯆꯥꯎꯕ ꯄꯦꯀꯦꯠ ꯑꯃ ꯌꯥꯎꯕꯅꯦ ꯑꯗꯨꯒꯤ ꯃꯍꯤꯗꯨꯅꯦꯕ ꯌꯥꯝ ꯁꯥꯊꯤꯅ ꯍꯩꯅꯗ꯭ꯔꯤꯁꯦ ꯅ ꯁꯥꯕꯗ ꯅꯠꯇꯦꯕ ꯃꯥꯒꯤ ꯅꯝꯊꯤꯕ ꯃꯅꯝꯗꯨꯅꯦꯕ ꯌꯥꯝ ꯍꯩꯅꯗ꯭ꯔꯤꯁꯦ ꯃꯣꯔꯣꯛꯇꯨꯒꯤ ꯑꯗꯨꯅꯤ ꯑꯗꯣ ꯃꯌꯥꯝ ꯊꯥꯖꯗ꯭ꯔꯒꯁꯨ ꯃꯌꯥꯝꯅ ꯑꯗꯨꯝꯅꯦ ꯆꯥꯔꯒ ꯑꯗꯨꯝ ꯌꯦꯡꯉꯨ ꯃꯥꯒꯤ ꯃꯅꯝꯗꯣ ꯁꯨꯡꯍꯩ ꯍꯩꯅꯅꯦ ꯑꯩꯒꯤ ꯑꯣꯏꯅꯗꯤ ꯁꯨꯡꯍꯩ ꯍꯩꯅꯅꯦ ꯑꯩꯅ ꯊꯥꯖꯗ꯭ꯔꯦꯀꯣ ꯃꯣꯔꯣꯛ ꯁꯥꯕꯇ ꯅꯠꯇꯦꯀꯣ ꯃꯅꯝꯗꯨꯅꯤ ꯃꯦꯟ ꯑꯣꯏꯅ ꯃꯅꯝꯗꯨꯅꯤꯀꯣ ꯃꯌꯥꯝꯅ ꯍꯩꯅꯔꯣꯏꯗꯣꯏꯁꯦ ꯆꯥꯔꯒ ꯃꯥꯏ ꯃꯅꯝ ꯊꯨꯛ 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 ꯂꯥꯎꯕꯗꯣ ꯑꯗꯣ ꯖꯣꯂꯣ ꯆꯤꯞꯁꯦ ꯑꯩ ꯃꯃꯥꯡꯗꯕꯨꯗꯤ ꯑꯃꯈꯛ ꯆꯥꯈ꯭ꯔꯦꯕ ꯑꯗꯣ ꯆꯥꯕꯗꯣ ꯗꯨꯛꯆꯥꯝ ꯖꯣꯂꯣ ꯆꯤꯞꯁꯦ ꯖꯣꯂꯣ ꯆꯤꯞꯇꯨꯒꯗꯤ ꯗꯨꯛꯆꯥꯝ ꯃꯅꯝꯗꯤ ꯅꯝꯗꯦꯀꯣ ꯑꯗꯣ ꯍꯟꯗꯛꯇꯤ ꯀꯌꯥ ꯃꯌꯥꯝ ꯑꯃꯈꯛꯇꯪꯇꯅꯤꯀꯣ ꯑꯩꯅ ꯃꯃꯥꯡꯗ ꯆꯥꯈꯤꯕꯗꯣ ꯑꯗꯨꯁꯨ ꯑꯗꯨꯝ ꯁꯥꯏ ꯑꯗꯣ ꯃꯣꯔꯣꯛꯁꯨ ꯑꯗꯨꯝ ꯁꯥꯕ ꯑꯗꯒꯤ ꯃꯃꯥꯡꯗ ꯖꯣꯂꯣ ꯆꯤꯞ ꯆꯥꯈꯤꯕꯗꯣ ꯑꯗꯣ ꯍꯟꯗꯛ ꯃꯔꯤ ꯃꯉꯥ ꯆꯥꯔꯧꯔꯣ ꯃꯌꯥꯝ ꯄꯦꯀꯦꯠ ꯃꯔꯤ ꯃꯉꯥꯒꯁꯦ ꯑꯃꯨꯛꯇ ꯆꯥꯊꯔꯒ ꯀꯣꯃꯦꯟ ꯇꯧꯕꯤꯔꯣ ꯃꯌꯥꯝ ꯑꯃꯨꯛꯇ ꯆꯥꯊꯔꯛꯎꯔꯣ ꯍꯟꯗꯛ ꯖꯣꯂꯣ ꯆꯤꯞ ꯈꯪꯗꯦ ꯗꯦꯁꯥ ꯀꯔꯤꯒꯨꯝꯕ ꯑꯃ ꯆꯦꯂꯦꯟꯖ ꯑꯃ ꯍꯥꯏꯔꯧꯅꯦ ꯃꯌꯥꯝꯅ ꯌꯥꯝꯅ ꯑꯩꯈꯣꯏꯒꯤ ꯉꯝꯃꯣꯏꯗꯕ ꯆꯦꯂꯦꯟꯖꯀꯨꯝꯕꯗꯣ ꯑꯂꯥꯏꯕ ꯆꯦꯂꯦꯟꯖ ꯅꯠꯇꯦ ꯑꯂꯨꯕ ꯆꯦꯂꯦꯟꯖꯀꯨꯝꯕ ꯑꯃ ꯍꯥꯏꯔꯣꯅꯦ ꯃꯌꯥꯝ ꯀꯔꯝꯕ ꯆꯦꯂꯦꯟꯖ ꯇꯧꯔꯛꯎꯒꯦ ꯍꯥꯏꯅ ꯑꯩ ꯌꯦꯡꯒꯦ ꯃꯌꯥꯝꯒꯤ ꯀꯣꯃꯦꯟꯇꯣ ꯑꯝꯇ ꯇꯧꯔꯛꯎ ꯃꯌꯥꯝ ꯆꯦꯂꯦꯟꯖꯇꯣ ꯀꯔꯝꯕ ꯆꯦꯂꯦꯟꯖ ꯇꯧꯔꯛꯎꯒꯦ ꯑꯩꯅ ꯉꯝꯒꯗ꯭ꯔꯥ ꯉꯝꯃꯣꯏꯗ꯭ꯔꯥꯗꯣ ꯆꯥꯡ ꯀꯣꯃꯦꯟ ꯇꯧꯔꯛꯑꯣ ꯃꯌꯥꯝ ꯀꯔꯝꯕ ꯆꯦꯂꯦꯟꯖ ꯇꯧꯔꯛꯎꯒꯦ ꯃꯊꯪꯒꯤ ꯚꯤꯗꯤꯑꯣꯗ ꯆꯦꯂꯦꯟꯖꯀꯨꯝꯕ ꯑꯃꯗꯤ ꯇꯧꯅꯤꯡꯉꯤꯀꯣ ꯑꯩꯈꯣꯏꯒꯤ ꯉꯝꯃꯣꯏꯗꯕ ꯄꯣꯠ ꯑꯃꯅꯦ ꯑꯩꯈꯣꯏꯒꯤ ꯆꯦꯂꯦꯟꯖ ꯇꯧꯔꯒꯅꯦ ꯃꯌꯥꯝꯒꯤ ꯔꯤꯌꯦꯛꯁꯟꯒꯨꯝꯕꯗꯣ ꯑꯃ ꯌꯦꯡꯅꯤꯡꯕ ꯑꯃ ꯂꯩꯌꯦꯕ ꯑꯗꯣ ꯃꯌꯥꯝꯅ ꯀꯔꯤ ꯄꯥꯝꯃꯤꯕ ꯑꯗꯨꯗꯣ ꯑꯝꯇ ꯀꯣꯃꯦꯟꯇ ꯍꯥꯏꯕꯤꯔꯛꯑꯗꯤ ꯐꯅꯤ ꯃꯌꯥꯝ ꯀꯣꯃꯦꯟ ꯇꯧꯔꯛꯑꯣ ꯀꯔꯝꯕ ꯀꯣꯃꯦꯟ ꯆꯦꯂꯦꯟꯖ ꯇꯧꯔꯛꯎꯒꯦ ꯉꯥꯏꯖꯔꯤ ꯀꯣꯃꯦꯟ ꯃꯑꯣꯡ ꯆꯥꯕ ꯑꯃꯗꯤ ꯍꯥꯏꯔꯛꯎꯀꯣ ꯍꯥꯏꯕꯤꯔꯛꯑꯣ ꯃꯌꯥꯝ ꯀꯔꯝꯕ ꯆꯦꯂꯦꯟꯖ ꯇꯧꯔꯛꯎꯒꯦ ꯀꯣꯃꯦꯟꯇ ꯄꯤꯕꯤꯔꯛꯑꯣ ꯌꯥꯝꯅ ꯑꯩꯈꯣꯏꯒꯤ ꯀꯩ ꯍꯥꯏꯅꯤ ꯑꯟꯑꯛꯁꯄꯦꯛꯇꯦꯠꯒꯨꯝꯕ ꯑꯃ ꯍꯥꯏꯔꯛꯑꯣ ꯑꯩꯅ ꯈꯟꯗꯕ ꯑꯟꯑꯛꯁꯄꯦꯛꯇꯦꯠꯒꯨꯝꯕ ꯑꯃ ꯃꯌꯥꯝꯅ ꯆꯦꯂꯦꯟꯖ ꯀꯔꯝꯕ ꯆꯦꯂꯦꯟꯖꯁꯦ ꯇꯧꯔꯛꯎꯒꯦ ꯍꯥꯏꯅ जब कोई बात बिगड़ जा ꯈꯣꯟꯁꯤꯅꯒ ꯐꯖꯕꯅꯦ ꯏꯁꯩ ꯑꯃ ꯑꯗꯨꯝ ꯁꯛꯂꯛꯀꯦ ꯃꯌꯥꯝꯅ ꯀꯣꯃꯦꯟ ꯇꯧꯔꯛꯇ꯭ꯔꯤꯕ ꯀꯧꯕꯅꯤꯅ ꯍꯧꯖꯤꯛ ꯐꯥꯎꯒꯤꯗꯤ जब कोई बात बिगड़ जाए जब कोई मुश्किल पड़ जाए तुम देना साथ मेरा वो हम नवा न कोई है न कोई था जिंदगी में तुम्हारे सिवा तुम देना साथ मेरा वो हम नवा ꯑꯣꯐꯂꯥꯏꯟ ꯑꯣꯏꯅ ꯆꯠꯅꯈ꯭ꯔꯕꯣ ꯃꯌꯥꯝ ꯌꯦꯡꯕꯤꯔꯤꯕꯣ
ꯌꯦꯡꯅꯕ ꯑꯣꯏꯔꯗꯤ ꯍꯥꯏꯕꯤꯔꯛꯑꯣ ꯌꯦꯡꯉꯤꯕꯣ ꯌꯦꯡꯗ꯭ꯔꯤꯕꯣ? ꯄꯨꯡꯕꯨ ꯀꯌꯥ ꯇꯥꯔꯒꯦ? ꯀꯔꯤ ꯄꯨꯡ 8:30 ꯍꯦꯜꯂꯦꯅꯦ꯫ ꯃꯌꯥꯝ ꯉꯥꯏꯍꯥꯛ ꯃꯇꯨꯡꯗ ꯂꯥꯏꯚꯁꯤꯕꯨꯗꯤ ꯑꯣꯐ ꯇꯧꯔꯅꯤ꯫ ꯑꯗꯣ ꯃꯌꯥꯝꯅ ꯍꯥꯏꯅꯤꯡꯕ ꯀꯔꯤ ꯂꯩꯕꯗꯣ ꯍꯥꯏꯕꯤꯔꯛꯑꯣ, ꯍꯪꯕꯤꯔꯛꯑꯣ꯫ ꯃꯊꯪꯒꯤ ꯚꯤꯗꯤꯑꯣ ꯀꯩ ꯁꯦꯝꯖꯔꯛꯎꯒꯦ ꯃꯌꯥꯝ ꯀꯣꯃꯦꯟ ꯇꯧꯕꯤꯔꯛꯑꯣ꯫ ꯑꯩ ꯉꯥꯏꯍꯥꯛ ꯃꯇꯨꯡꯗ 10 ꯃꯤꯅꯤꯠꯃꯨꯛ ꯃꯇꯨꯡꯗ ꯂꯥꯏꯚꯁꯦ ꯑꯣꯐ ꯇꯧꯔꯅꯦꯕ꯫ ꯊꯕꯛ ꯑꯃ ꯆꯠꯊꯣꯛꯀꯗꯕ ꯂꯩꯕꯅꯤꯅ꯫ ꯃꯌꯥꯝꯅ ꯍꯧꯖꯤꯛ ꯇꯧꯔꯤꯉꯩꯁꯤꯒ ꯀꯣꯃꯦꯟ ꯇꯧꯕꯤꯔꯛꯑꯣ ꯀꯔꯤ ꯃꯊꯪꯒꯤ ꯚꯤꯗꯤꯑꯣꯁꯦ ꯀꯔꯤ ꯑꯣꯏꯅ ꯇꯧꯔꯛꯎꯒꯦ꯫ ꯑꯩꯗꯤ ꯆꯦꯂꯦꯟꯖꯀꯨꯝꯕꯁꯦ ꯌꯥꯝ ꯇꯧꯅꯤꯡꯉꯦꯀꯣ ꯑꯩꯈꯣꯏꯒꯤ ꯑꯟꯑꯦꯛꯁꯄꯦꯛꯇꯦꯠꯒꯨꯝꯕ ꯑꯩꯈꯣꯏꯒꯤ ꯃꯤꯅ ꯈꯟꯗꯕꯗꯣ ꯑꯗꯨꯒꯨꯝꯕꯗꯣ ꯍꯥꯏꯔꯛꯑꯣꯕ꯫ ꯑꯩꯅ ꯅꯣꯏꯅ ꯑꯗꯨꯒꯤ ꯆꯦꯂꯦꯟꯖꯇꯣ ꯍꯥꯏꯔꯛꯀꯅꯤ ꯍꯥꯏꯅ ꯈꯟꯗ ꯑꯩꯅ ꯑꯦꯛꯁꯄꯦꯛ ꯄꯥꯎ ꯇꯧꯗꯕꯗꯣ ꯑꯟꯑꯦꯛꯁꯄꯦꯛꯇꯦꯠ ꯌꯥꯝ ꯑꯣꯏꯕ ꯀꯩꯅꯣꯗꯣ ꯆꯦꯂꯦꯟꯖꯇꯣ ꯑꯗꯨꯒꯨꯝꯕꯗꯣ ꯑꯣꯏꯅ ꯇꯧ ꯍꯥꯏꯅ ꯍꯥꯏꯕꯤꯔꯛꯑꯣ꯫ ꯉꯝꯗ꯭ꯔꯒ ꯏꯇꯣꯝꯇ ꯏꯀꯥꯏꯖꯔꯒꯦ ꯑꯗꯨ ꯏꯁꯥꯅ ꯍꯥꯏꯗꯣꯛꯎꯕ ꯀꯧꯕꯅꯤꯅ꯫ तेरी सुनने इसका दम दर मस्त मस्त दम दर मस्त मस्त दर दम दम तेरे क्या जीना। कहने को जश्न बहारा है इश्क की तो देख के कह रहा है फूली सी खुशबू कबा कबा है गुलशन में छुपा है कोई रंग से फिजा है मन में काउखरे इसाइदꯤ ꯅꯨꯡꯇꯤꯒꯤ ꯇꯥꯏ ꯁꯛꯄꯗꯤ ꯉꯝꯗꯦ꯫ ꯀꯣꯃꯦꯟꯠ ꯀꯅꯥꯒꯤꯅꯣ? ꯑꯣ ꯃꯊꯪꯒꯤ ꯀꯣꯃꯦꯟꯠ ꯑꯣꯀꯦ ꯃꯥꯅꯤ ꯑꯗꯣ ꯁꯣꯝ ꯑꯣꯀꯦ ꯕꯦꯇ꯭ꯔꯤꯁꯤ ꯌꯥꯎꯔꯛꯇ꯭ꯔꯦꯅꯦ꯫ ꯂꯥꯏꯚ ꯊꯥꯕꯁꯦ ꯕꯦꯇ꯭ꯔꯤꯗꯤ ꯌꯥꯝ ꯆꯥ ꯃꯥꯟꯅꯦ꯫ ꯑꯩꯅ ꯁꯣꯝꯗ ꯊꯕꯛ ꯑꯃ ꯊꯣꯛꯀꯦ ꯇꯧꯔꯤꯁꯤꯒ ꯃꯣꯕꯥꯏꯜꯁꯨ ꯆꯥꯔꯖ ꯀꯟꯅ ꯌꯥꯎꯁꯜꯂꯛꯇ꯭ꯔꯦ ꯇꯧꯔꯤꯁꯦ꯫
अरे यार, एक घंटा। कहने को जश्न बहारा है, इश्क की तू दे के कह रहा है, फूल से खुशबू कबा कबा है, गुलशन में छुपा है कोई रंग से फिजाई में। तेरी मेरी बातों पे मीठे तमन्ना, तेरे मेरी बातों पे। तेरे में होठों पे मीठे मीठे गीत मिटवा, आगे आगे चले हम, पीछे पीछे प्रीत मिटवा। तेरे मेरे होठों पे पीछे पीछे प्रीत मिटवा। इसके लिए इसके लिए हम रहे तेरे। तेरे मेरे होठों पर मीठे मीठे गीत मिटवा, आगे आगे चले हम, पीछे पीछे प्रीत मिटवा। Khi ngakpa maring tong ko ikut kiba, kaurabara kausung tiba kang lay chasa, kawaso lay tinang bo chap nadam, lay na sutta mogi mari ama iram lay harida popiba, mahak sui biki adungai ki. Jakumi om yenna chamina bai isu ge nayu mai kai pong ko. Do mayam phare ngasigidi loisalage live se, do mayam jingbiba mayam ये चैनल से वो सपोर्ट तौबिरमो, सपोर्ट तौबिबो ओइना लाइक शेयर एंड सब्सक्राइब तौबियो। यारिङै यूट्यूब खंदे व्हाट्सएप खंदे angam शेयर तौखरो। ꯑꯩ ꯑꯗꯨꯝ ꯃꯑꯣꯡ ꯚꯤꯗꯤꯑꯣꯁꯦ ꯍꯥꯞꯄ ꯉꯝꯅꯕ ꯍꯣꯠꯅꯖꯔꯛꯀꯦ, ꯑꯗꯨꯅ ꯃꯌꯥꯝꯅ ꯍꯧꯖꯤꯛꯇꯒꯤ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯅ ꯊꯝꯕꯤꯔꯣ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯅ꯫ ꯐꯔꯦ ꯃꯌꯥꯝ ꯉꯁꯤꯒꯤꯗꯨ ꯂꯣꯏꯁꯤꯜꯂꯒꯦ꯫ ꯑꯣꯀꯦ ꯕꯥꯏ ꯕꯥꯏ꯫